Agasbani Imphal, Wahengbam Rajesh na pau pajari, ahan bada maruiba pau. Manipur hayeng athaw basingi numit Patriots Day ki thoram pangthok na ba mapung phana sem saba loire. Athaw basingi numina lakpada Raijapal Laganesan Mukhyamantri Nongthomam Biren Singh yauna luchingba kyana yaipa paujel pirakli. Bharat na ningtam masai humudra manga surakpaga mari renana har ghar tiranga gi thoram district administration singna sinduna Raija sigi mafam kyada Bharat ki machu ongi phiral paiduna rally chatki. Mukhyamantri N. Biren Hairi, Pradhanmantri ki luching makhada apunba Bharat, mapangal kanba Bharat semnanaba pandamda sarkarna makhal makha kyagi thaurang leptana paikhali amasung leibak asigi vaccination center singda Corbevax pu COVID precautionary dose oina phanghanba haure. Manipur hayeng athoba singi numit Patriots Day ki thoram pangthok na ba mapung phana sem saba loire. Mapung ba thoram Raija Sarkar na sinduna Imphal gi Bir Tikendraji Park ta pangthokani. Ayuk angan bada Imphal gi akoiba mafam singda Prabhat Ferry chakani tungda Imphal gi Yai School Jamasthan gi Hisam Yaisam pata laiba Bir Tikendraji mofamda Mukhyamantri lusingduna laikatkani amasung gun salute amadi guard of honor pigani. Tungda Imphal gi Palace compound laiba Thangal General gi Monday da lusingba asigi mafamda laikatpagalona gun salute amasung guard of honor pigani. Nungthilda Raijapal Laganesan luchingduna Imphal gi Kangla Utrada laikalaba matung khongna laklaga Bir Tikendraji Park ta laiba sahit mina da laikalaba matung gun salute guard of honors amasung last post khongani. Madugi tungda mafamda pangthokpa miyamgi thoram amada Raijapal amasung Mukhyamantri na wangangani. Athoba singi numina lakpada Raijapal Laganesan Mukhyamantri Nongthomam Biren Singh yauna luchingba kyana yaifa paujel pirakli. Mahaki paujel da Raijapal hai numit asina lakpada aikhoigi thauna pharba ipa ipu sing Bir Tikendraji Thangal General Sirai Naga Pukramang Kajau Niranjan Subedar amadi mama laiba ki damak thawaina pontha pikraba singbu ningsing hali. Makhoiga loinana Manipurdagi loi thaki basingna ningkha tamnabagi damak sakti lerba British Samrajaga lanthengna siba kidina ningkha tambagi damak thawaina pontha piki. Mahaki paujel da Mukhyamantri Nongthomam Biren Singh hai English singa machanipan marphudra mathoi da sokna kiba Anglo Manipuri land da thawai thakiba athoba singbu ningchingduna jahi kudingi August 13 asi athoba singi numit haina pangthokli. Numit asida Manipur gi athoba mapari ani Yuvraj Tikendraji Singh amasung Thangal General na sakti leraba British land mi singi mayokta land hobagi damak phansi tawduna hatki. Numit asina makhoina mama laiba ki damak ninghanaba leitana thawai katkiba adu ningsing hali. Kendra ki mapan thoram amasung Shiksha Raija Mantri Dr. Rajkumar Ranjan Singh, Manipur Vidhan Sabha ki Adyaksha T.I. Saityabrata, Power Mantri Thongam Biswajit, Works Mantri Govindas Konthokjam, Mahut Mantri Y. Khemchan, Textile Mantri Nemcha Kipgen, Social Welfare Mantri Haikam Dingo, Manikogi Chairman K. Robindro Singh na singbana, Raija sigi miyamda yaipa paujel pirakli. Har ghar tiranga ki saruk ama oina District Administration Imphal East na sinduna jila asigi mafam kyada rally chatkre. Jila asigi Deputy Commissioner Kumanthem Dainana luchingduna miyoi sangwa henbana Bharat ki machu ahungi phiral puduna khongchat ama chaki. Tungda mahiroi civil amadi police ki fajaraba mass pass ama chaki. Har ghar tiranga ki saruk ama oina Kaubru Singh Dolda Bharat ki machu ahungi phiral pahen kre. Deputy Commissioner Kangpopi amasung DFO Kangpopi Forest Division na luchingduna phiral adu chingdol da pahen ki. DFO na luchingba forest ki mute kangbu aduna Kaubru Singdol da thariba upambi sing hakthing na yengsing ki Kangla Tongbi Kangpokpi Reserve Forest ki mafam kyada ain kaina lau singu toksinba juming toksilamba aduda nungnang phongdok ki. Har ghar tiranga ki thoram BJP Kisan Morcha na sinduna Bishnupur jila gi Oinam Bazar dagi Bishnupur laiba dol gi office phawba tractor rally ama chaki thoramdra dol gi President A Sardar Devi Power Mantri T.I. Biswajit amasung Works Mantri Govindas Konthokjam singba saruk yaki. Har ghar tiranga ki saruk ama oina BJP Senapati District na Mayang Khangda laiba General Thangal Ecological Park ta lamtu sengbagi thoram ama pangthokki. District Administration none na sinduna har ghar tiranga ki saruk ama oina mairoi singi oiba rally ama ngasi Longmai Bazar gi akoibada chatkre. Bharat ki machu ongi phiral Bharat Myanmar ngangkhai paringi border pillar number marfudra ni thoi da ngasi pahen kre. Bharat ningkha tamlo pasai humudra manga suba amasung har ghar tiranga ki saruk ama oina Raija si khwaidagi manung hunjinba mafam ama oriba Kasom Khulen gi Asang Khulen da laiba ngangkhai paringi border pillar asida phiral adu SDPO P Duno Diona pahen ki.
Ahanba India Reserve Battalion Churachandpurna sinduna bike rally amang ngasi pangthokre rally adu battalion asi commandant Lungkhomang Khongsaina lamthaki Assam Rifles nasu mafam kyada har ghar tiranga gi thoram pangthokki Indian National Congress ki lamjing makhada laibak asibu ning tamnaba honaba hawai katkraba athobo singbu ikai khumdaba utpa oina Congress ki karmi singna ngasi humni chanba oina khongjomda leiba kheba singda pauna brajabasi ki ningsing khubomda haikal lekat tamduna ikai khumdaba utki Azadi ka Gaurav Jatra ga mari lenana pangthokpa thoram asigi matangda CLP luchingba Okram Ibobin hai Bharapu maning makha tamnaba honabada thawai katokraba athobi singbu amuk hana ningsing bagalonana leibak asigi apunba saktam amatta oina ngangminarasi Tharomasi lebak asina ningtamna pasahi humbudra manga surakpa palan tharonga mari lenana tha asigi mapandegi chatharakpani tungda MPCC ki president Meghasandran Luchingda Khongjom Turenda tarpan katki tabiriba pawsi Akashbani Imphal degini Leibak asina ningtamna pasahi humbudra manga surakpa Azadi ka Amrit Mahotsav palan tharonga mari lenana BJP Manipur Pradesh na sindana har ghar tiranga mega marathon lisingani kunitoi Mukhyamantri Nongthomam Biren Singna ngasi ayuk lamthaki Bishnupur Jilagi Maibam Lot Pachingdegi Lamjeladu Lamtharaduna Mukhyamantri Nahai Haugalagli Banahasingna Masana Pamjaba Masana Amamam Khanduna Sanarabadi Nisadagi Lamna Leibang Ngamgani Amadi Lamdam Asigi Mingset Purapada Chauna Mateng Oigani Mukhyamantri Nahai Pradhan Mantri gi Luching Makhada Apunba Bharat Mapangal Kanba Bharat Semnanaba Pandamda Sarkarna Makhal Makha Kayagi Thorang Leptana Paikali Leibak Asdigi Lairaba Kohanabagi Pandamda Yung Kai Sabiba Amasung Ana Laingbada Sarkarna Tengbang Pibagi Scheme Kya Chanahale Siri Biren Hai Hayengdagi Ningthokaba Numit Phawba Raija Asigi Yumthong Khudingda Jatigi Machu Ohungi Piral Paihanduna Miyamda Leibak Asigi Apunbagi Wakalon Phawhanaba Sarkarna Saurang Tauri Bharatiya Party Yadugumba Sarkar Bharat Lakpadagi Bharat Inot Karamba Inot Apun Bharat Amadi Mapangal Kanba Bharat Siam Nanabagi Pandam the Makal Makari Kongkaya Sathadralai Anangashidi the Bharat Bitri Mananga Kwaiki Hana Shakti Levaxing Manugama Voidana Adana Eva Manipur 1949 formal merger agreement Imakhada Ekoi Bharat ki part am oi khrabani aduna Manipuri khuding mangna aduma Bharat ki azadi ka Amrit Mahotsav sahi humudra ka manga surakwa adu maning khadam gi palan sidai koi paksana saruk yari Har ghar tiranga mega marathon lisingani kunithoida sanaroi lising henbana saruk yaki marathon du Imphal gi khuman lampakta lamtungpham oiki mega marathon aduda nupa gi kangnupta senapati degi ais ngaupu lona Ahanba Waitun degi Wai Arijit Maitena Anisuba Amasung Nagaland degi Nahati N Wangnana Aum Subataki Nupi gi kanupta Sai NCO igi Ais Bumesurina Ahanba Mayang Imphal gi A Sai Sanuna Anisuba Amasung Assam degi Lily Fangchopina Aum Subataki Kamjong Dilagi na Eat Right Mela Amasung Waklaton Lisingani Kunitoi Food Safety Administration Sinna Town Hall Kamjong Headquarter Pangtokre Thorum the Mahiroi Camerum na Saruk Yaki Waklaton Adu Town Hall Legi Lamtharba Matung Kamjong Get Yoruba Matung Town Hall da Amuk Loisinki Madugi Tungda Town Hall da Pangtokpa Eat Right Mela Hogdoki Thorum gi Saruk Amoina Layekpa Amasung Quiz Competition Pangtoki Zonal Education Office Ukrul na sinduna Waklaton ngasi pangtokre Khongsat adu jila asigi Deputy Commissioner Krishna Kumar na lamthaki Mairoi Singh amadi Oza Singh na Bharat ki machu ohungi phiral paiduna saruk yaki Siri Gaur Gobind Girls College Khurai Imphal East Linkakibagi Kuntratare Suba Foundation Degi Thorong ngasi pangtokre Thoromadu Consumer Affairs Mantri Laiksangthem Susildro Maitai saruk yaki Nasa Mukta Bharat Abhiyan Hena Kansin Hanaba Pandamda Drug ki Mayokta Lainanaba Wasak Lawbugi Toram ZEO Federal gi Makada School Singda ngasi pangtokre Wasak adu District Nodal Officer Federal gi APO na Lawki Toramasi Zonal Education Office na Sindana Kakpopi Jila dasu pangtoki Jila sigi tongan ba Sarkar gi School Singda Mairoi Singna Nisa Sizinadana bagi Matangda Wasak Lawonki Zonal Education Office Kaksing Amasung Churachandpur nasu Sinduna Mahiroi Chakya na Nisa gi Mayokta Lainaba Wasak Lawbugi Toram pangtoki Dhanamanjuri University Manipur Amasung Students for Development Imphal East Manipur Prant na sinduna U thabagi thorama mangasi Dhanamanjuri University campus ta pangtokre Bharat Sin thungbada U chara koti ama thaba haiba thorongi makhada U pambi ama miobegi punsi mari kanba haiba moto gi makhada pangtokpa tharam aduda saruk yaraduna
Dhanamandjuri University ki Vice Chancellor Professor N. Rasmon Singhai u chara ama thabana achoba sempham ama dan tawbadigi hena mahi chawi miyoiba amasung akoibagi phibamga afaba mari thamnagadabani. Laibagasina ningtamla pachahi humudra manga surakpaga mari lenana pangthokpa Azadi ka Amrit Mahotsav thorongi saruk ama oina irai numit khudingi akhanaba quiz kero thoram leptana sandoktuna lagli. Ngasigi quiz kidamak quiz master da question najari. Tabiriba singbu ngangom kiranna taramna okshari. Akasbani Imphal gi Paukang bu amasung Rajya ke Art and Culture Department punna sinjaba Azadi ka Amrit Mahotsav quiz program gi yankai humdoshub episode ki wahang hangjari. Wahang adudi ing kumjale sing masamapan taruki August 3 Kolkata da British lengak sasang gi mayokta ahanbo ina singat khiba Bharat ki phiral adugi machu karino. Phiral adugi mayaida kari wahi ibage. The question is, what are the color in the first Indian flag hoisted against the imperialist British administration on August 7, 1906 in Kolkata? What words are written in the middle of the flag? Aikoigi email address airimfalnewsquiz@gmail.com da isagi ming laifamamadi contact number galoinana adongi paukum thabirao. Mamangi irai numita quiz program asigi yankini choishiba episode ta hangjakibu wahang. Manipur ki ningthau Maharaj Surachandrana karamba matamda mahaki ningthau khubam thadokkhibage. Wahang asiga sumba paukumdi ing kumja lising masanipan marputara gi September tang 12 ni haibasini. Khwaidigi hana sumba paukum pirakhiba miyoi ahum khangatchare makhoi singa dudi ahanbu winner na Khangabok Cherapur Laikai Saikhom Bhumeshwar Maitaini. Miyambu Saikhom Bhumeshwar Maitaina khurumjari. Aihak Khangabok Cherapur Laikai dagini. Ai hojik Imphal College ta 5th semester tamjari. Bharat Ningtam Palanga Marilainana AIR Imphal News Unit amadi Art and Culture Department ani na khusamnaraga. Irai khudingi quiz program ama thambiduna mahiroi oiribai khoida Indian history amasung Manipur history gi maramda ahenba knowledge kaya phangba ngamjare. Loinana Nomaijing khudingi Manipur imagi damak thawaina pontha pikhraba aikhoina khanghaudraba athoba athobi kaya gi maramda tangkak naiba wari sing thambibagi damak All India Radio Imphal bu amuka hana thagachari. Ani suba winner na Khangabok Cherapur Laikai dagi Saikhom Vidyasini Chanuni. Ahum suba winner na Kiamgai dagi Rajkumar Opendro Singh ni winner sing the congratulation pijari. Sathajariba quiz program asi ngasi sahi ama mapung phare adubu tabiriba sing yengjaraga episode ani hapsin jaduna August tha asi loidriba phaw pangthok sakhigani. Azadi ka Amrit Mahotsav ki quiz asi sahi ama mapung phana pangthokpa ngamhanbibagi damak quiz asi bu thawai yauna saruk yabiriba aikhoigi nungsijarba listeners singi maphamda tawbimal khangba uchchari. Loisilakpada ngasigi yankai humdoishuba episode ki quiz ki wahang amuk hananing singjari. ing kumjale sing masamapan taruki August 3 Kolkata da British lengak sasang gi mayokta ahanbo ina singat khiba Bharat ki phiral adugi machu karino. Phiral adugi mayaida kari wahi ibage. The question is, what are the color in the first Indian flag hoisted against the imperialist British administration on August 7, 1906 in Kolkata? What words are written in the middle of the flag? Laibagasi vaccination centers sing the Corbevax po COVID precautionary dose in a fangan bahore. Corbevax asi heterologous vaccine ni masi Covaxin natraga Covisilbu dose anida kapkraba mioising na precaution dose oina kapa yagani. Haksel mantralo ina Corbevax asi emergency gi oina booster dose oina kapada ayaba pire. Akasbani ga wari sana bada COVID task force ki chairman NK Arora na hai precaution dose asi ngasdi gi hona COVID portal da fanglagani. Aroibada maroiba pau Manipur hayeng athoba singi numit Patriots Day gi thoram pangthoknaba mapungphana sem saba loire athoba singi numina lakpada Rajyapal Laganisan Mukhyamantri Nongthomam Biren Singh yauna luchingba kayana yaifa paujel pirakli Bharat ning tamba sahi humudra manga surapaga marilena har ghar tiranga gi thoram district administration singna sindura Rajya sigi mafam kya da Bharat ki machu ahungi phiral paiduna rally chatki Mukhyamantri N Biren hairi Pradhan Mantri gi luching makhada apunba Bharat mapangal kanba Bharat semnaba pandamda sarkar na makhal kaya gi thorang leptana paikali amasung leibak asigi vaccination center singda Corbevax po COVID precautionary dose aina phangan ba hore pau loijare